अहानबदा मरोइबा पाउ पिजरे इम्फाल ईस्ट पुलिस ना हेरोइन केजी अनिगा कोना बॉम्ब साबदे सिजिनबा यामना पोलम सिंह फागतबा ngamkhre Laingakna namfuda yu legalize toroklabadi ima singna siba changba khangdana khongdang tangsin kani haina nupi samasa phangokre Chingi district singda kaukiba at samgi pung kunmari gi total shutdown group kaya na lepna sabalakli Amadi India da haukiba pung kunmari da nauna COVID-19 positive oiba miyoi lising taraga tari jamol kuntra mat na kre miyoi ni putre na lektre Krumzari Dayapati Senjam na hausik numidang wairam pung mangagi PONYTV news update pizari Drug ki Khongol libada explosive item kaya Imphal East SP gi liching makha da ngarang Senapati dagi fagat pangamkhre Ngasi Porompata leiba Imphal East ki SP Conference Hall da pangthokpa paumi singa unaba amada fagatlaba potlam sing adu puthokladuna Imphal East ki SPM Pradip na hai Lenga ki war on drug ki saruk amo oina ngarang Imphal East Police na akaknaba pa uma phongbadagi Imphal East ki Women Constable yauna SIT Lenin Sharma Imphal East ki CDO SI MD Imtiaz Rahman amadi SI Sukharjen na luchingba special team ahumna SP Imphal East M Pradeep KH Herozit Additional SP Operation Inspector KH Henry OC CDO Imphal East na frisking checking tawbada chekon gi tribal market manaktage bainoi chong khongsai kaubi nupi ama fakhe maha kangchuk geljang singda kuki village tagini Mangondagi heroin powder sapon kep chamuga humfuda haptuna thamlamba heroin powder kilo aniga gram humfutara fakhe mobile phone ama Aadhaar amadi lupa lising mga fagatke Mahang na haidorakpada pot sing asi Myanmar dagi heroin powder yauba sapon kef amada lupa lising mapanda leraklaga Senapati da leiba drug amadi explosive dealer oibi nupi amada amo pikhigadabani hairi Khudakta Imphal East Police ki team amana faraba nupi adu puduna Senapati chatuna nupi adu fagatki mahaki mayumda search tawba matamda drug khak natana yamna thajadaba moongda explosive item kaya amasu leramke gelatin stick kuntra detonator Marifutaruk, Cotex wire ama, pepper wrapper taraga mathoi, nupi adu dagi fagatki haina phungdokhe. SP ne explosive sing adu lakado riba India ki Independence Day thoramda yekai thingai na ba thorang toromba oibe yai haina haike. Sigi makhata drug city ba chatorganda khoina drug na taba explosive oina thumba. Madu dagi khoina ma yam important oiba Independence Day na thulaba mamang the explosion instances mayam ma laiba Marapaduna Haiba Akoina recover Toiba, seize Toiba items in media, Haibogi, Tangai Padaba, important point Haibagi, Manipuri tungi khandana yungang legalized over yaroi, Manipura yu sungduna mapanda thalok naba hotnabasu yaroi. Lengang na nafuda tarok labadi imasing na siba changba khandana, kongjang changsin gani haina nupi samaski maiketi phungdorakli. Ngasi lamfelda leiba All Manipur Women Social Reformation and Development Samas nupi samaski office ta pangthokiba paugi mifamda nupi samaski president Thokchom Ramani na hai pali balengak asina sengi damak khanduna tungi hawrakliba naha kaya manghannaba thabak tawba yaroi. Chahi kayagi mamangdagi lamdam asigi imasingna ahing nungtil khangdana nisa thingnaba honarakhiba kaya ado aremba tahannaba lengang na honagano imasingi wafam masi lengang na tadrabadi assembly mifam loijingaida akanba khongdang changsingani yungang legalize tawjingaida imasingna thingna Manipur gi fibam sokchiliba asinadi legalize tarakpa matamda kari fibam da leigadage haibadu lengang na khathabiu haike Kali kita magta masino pina kasi wadana amuk to na imong manong daw si bara no ti gian o si da lai sila amo si yu sung ayong ne ye ai khoi chu ya ya roi dai ko ba sung me kana lau fo ta de a khoi lem na toy ha da de hen ai khoi mama oi bi me am de khoi ho ra kani aduna to bi ka no sarka ala khuding ke sung hen kala si khong kala buji da do yuan ba khot ba thing ye hai du ngai ngasi lai kai khuding ke du thak ta ba rak cha da ba ka ku amat ai au de
hojik du adun mama ai khoi se yon gani chon gani hai di madu shoding ai da khoi nu pi mayam je loi ha to o adu wa ai chung ge di ya ni ai khoi nu pi mayam ji lai ngai da di chung ba soi ai ya roi khoi lem da to ai Paugi mifam odada nupi samas ki advisor Kids Induna haikibada lengang na senfam kharada mikaduna Manipur asi mang na bukhana ganu Manipur da yuna asuki mating manghale lukra masing hengatle misi mina kaya thokle haibasi lengang na khangli bani masi khang na lengang na yu legalize tong na bukhana ba yu thadok na bukhana ba asi ikai ningai ni yu thinge hairabadi lenga ki khutta lei lengang na thingwa ngamdana leiribasi lenga yawnai yu yolabra haiba wafam thorakle Ima singna awa ana thidana yu thingduna lakpana yugi wato khara hanthabani adubu yu legalize tawgraba matungda Manipur asi maong maril taroi Manipur Liquor Prohibition Act 1991 asi heina mapangal kanna bohna biyo yu thingna ba miyam ga puna hona minasi haiki yu sigi against da akoi akan bak phongjang kaya changchal laga lakpani adu phauji bakwa thingba ngamde Manipur da yu na suki mati manghal le haiba si siam masamang da su hairi bani sarkar na thingi haragadi adum yam lai na thingada ba posak amani adubu state asi yam na phan si aduga hauji war on drug na chathare bisi success ohen si aduga loina na masi yu ju war on drug si manung da amani haba aduna masi success ohen si hai taragadi sarkar yauna hana 1991 da arkedan bijisai matam da pass out gi adugumba ekado madu implement tawraga phajana akoi mayam changdana thingminaragadi yu che thingba ngamgani natadana sarkar na tax lora thadok pataragadi yu thingba ngamoi hauji yu che legalize tawdana sarkar na karimba pass tawragadi akoi siba changba khangdana akan ba khongjang changchalaga thingba ngamnana ba imabian singna honagani Traders Association Tamenglong TAT na ngarang police na fazin khiba All Tribal Students Union Manipur ki President General Secretary amadi atay atopa mahairai luchingba ani khudakta thadokadabani haina taksilladuna Tamenglong District Headquarters da lalon itiki thabak pumnamak thingjinduna khongjang changsin khre Hill Areas Committee na recommend tawkhiba the Manipur Hill Areas ADC Bill 2021 Hauzik chathariba Manipur Legislative Assembly gi nongjuk mifam da puthoktu na pass tawdabagi mayukta All Tribal Students Union Manipur da ngasi numinang wairam pung 3 tagi hauraga singi district khuding makta kauriba pung 12 gi total shutdown da Senapati District Students Association SDSA Tamenglong Village Students Federation TVSF Rongmai Naga Youth Organization Manipur nasu sagotkani haina phongdorakre Government of India amasung NACN IM anigi marakta framework agreement sign taunakibagi chahi taret surakpagi anniversary thauram ngase Chandel district ta human chain semduna pangthokre Chandel Naga People's Organization CNPO na sinduna pangthokiba thauram ado Chandel Police na ngaktuna Chandel gi Modi village tagi Technopol district ki Maipo village phawgi marakta leiriba Naga taba khun singi miyamna khutta Nagaland gi flag paiduna Chandel Palen Road ta thoktuna human chain semkhe Hiram asiga mari lainana CNPO gi President RD David Boyce na haikibada GOI amasung NACN IM anigi agreement asi Naga miyam na yam ikai khomnei agreement asida India na sizinariba interlocutor amasung intelligent mayam asina manungda sanaduna Naga society asi kaihanbani yetnariba sing asi India government na fazana khanglabani hairaduna India government na mabuktel senglabadi wathok asigi waroshin ngahana loiramba yarabani haike Mahang na makata na hai hauzik ariba fibam asi India government na sanabani haiba loina khangi solution purakna bagidamak India government na Naga miyambu sanaba asi tawbikano wathok asigi matangda yam ikai khumnaba solution ama Naga miyam na pami India government na angang kappa thembagum sanabasi pamjadre hairaduna government na su thamoi sengna thabak tawban hena fagani haike Naga nataba maitai yauna Manipurda khundaminari basing nasu wakal tabiyo Naga gi solution laklabadi aikoi khudingmak hena nuai gani Naga tok asina maitai lebakta su sokloi atoppa kanada su sokadaba leite aikoi gi demand asina mayangi fanabgi damaktani hairaduna Naga tok asigi achumba waroshin miyamna pami haibado ngasigi asina utlabani haike Kumja English ngani taraga manga tagi framework agreement haidana sign tawna lakpa asigi waroshin praknaba ngasi Palan thoram asi Naga miyam na pangthokpani Naga na pamjaba sing asida Government of India na Naga miyam busara bigano matam chana solution prakna bahona biyo haiki
ngasi gi akhoi na sida tinli base Government of India ga akhoi Indo Naga talk leiba sida 2015 August da sign tawkhiba framework agreement heraga ahoba hoiraga mathang ngang naraga akhoi gi Naga solution se purak nabagi akhoi na ngasi commemorate tawbani asida Chandel da leiba Naga mayam Modi dagi hauraga maring baipau phauba akhoi na human chain semraga lepani government da u hanning base akhoi Naga give up tawroi akhoi gi right to akhoi na pamjaba akhoi gi independence ase Government of India na chana biganu matam chana solution se purak nangai gi appeal tawjabani aduga Manipur da leiba Naga nataba topana su bhabta biro karigumba Naga gi solution lagrabde hena nungai gani Naga machana maitai leibok su sokroi atopa karan su sokroi akhoi independence ni jabase mi sok nangai kare su leida mi mayam gi phanangai khaktani Lamphel supermarket nauna semgat sagatliba mafam asi lengang na sangaduna platform amadi dukan sing famhanbiu haina Lamphel supermarket shops and street vendors welfare association amadi supermarket ta kaithal famli basing na fongdorakli ngasi Lamphel supermarket ta pangthokiba paugi mifam da kaithal fambi haubizam santirani kaubi amana hai Lamphel supermarket platform amadi dukan famduna lakli adubu lengang na mafam asda anauba sagat piraga sangaduna famhandaba asi assembly mifam loibaga sangaduna famhanaba hotnabiyo masida miyoi kharana ayet apan piba asi su tawbigano ayet apan pirakpa singi matakta lengang action lokhatpiyo mafam hongjindana leibana pochit patre imung manung punaba hotnabada awaba oide aduna lengang athubda meeting changbiyo haike Lamphel supermarket sida hek changakpadagi ngasi phawbada khoidi sitkera siloira lengdana adum phamdana leijarabani adui maraktuda akhoigi akoibada leiriba dukal si hangbiro adui maraktuda municipality da khoina haijaningbadi mayam sida akhoi si phammiba mayam sigi marak sida asuyamna positana wana phammingai marak sida moi mari manga sina irang se adom hauraga leire moi masai pofam su piribani haji elwa logdana si sang loina suna makhal suna makhoigi damakta arrange tawra leirabani akhoi association na adumakta da makhoina moina sum irang hauraga akhoi si podom hamsu khangdre aduna masi sarkana adegi municipality na makhoi si action lokhatpiyo si hainingi aduga sangaba su sangabiro dukal se hangna ba tawbiro War on drugs ki saruk ama oina ngarang numidang pung manga makhairom tabada Kaching police ki kangbu amana heroin powder gram 2,730 kona na mihoi ama fare akaknaba paw ama fangbadagi Kaching superintendent of police Shrebat ki meeting makada subedar KS Hais Prakash na luchingba Kaching commando gi kangbu amana Palel CDO checkpoint da frisking amari checking chasake Maduda Technopol lomdagi lakpa amubo matugi eco sports gari registration number AS01BJ2244 khamduna thiba humbagi thabak chathabada gram 2,730 heroin powder gari adugi maning thang sarukta yauramba thengnaraki haide gari adu thauduna lakpa faraba driver adugi maming Jamkholen Kipgen chehi kuntraga manga apokpa pauzalam Kipgen Churachandpurgi S Toljang Khuldagini mahang na fongdorapagi matung inai heroin powder ado Churachandpurgi mafam amada pigadabani haide faraba miyoi amadi polamsing ado makha taba aingi oiba thabak laukhanaba Kaching police station da khusinakre haide Manipur ki chief minister na changsilakliba war on drugs campaign gi saruk ama oina Takhel Youth Brighter Society TYBS na androdagina Takhel fauba yaba lambida yu yamna puthok pusin tawre haibai paw ama fangbadagi chahi asigi June gi tang 28 tagina August ki tang ama fawbada chathok chasin tawba miyoi singdagi fagalakhiba local yu liter listing ama chamanga rom ngasi mai thaduna manghankre haide Hiram asigi matangda TYBS ki General Secretary Yumkhaibam Premna Paumi singda fongdokhibada khunai asibu manghanbada achauba thodang lauriba nisa makhal ama oiriba yu asi Takhel gi oina thingduna lakpani adubu yu karbar tawriba singna androdagi Takhel faudokpa yaba lambi asida yu puthok pusin tawre haiba khangbadagi leikai asigi maira paibi amadi TYBS ki volunteer singna cheksin thorang lokhatpa oina achat awong sing check tawbada yamlaba yu sing asi fagat pangamkhibani mahangna fongdorakibada yugi chaithengna imung manung khana chainaba thokhanbata natana nupi kaya lukhabi oiba phawa yauribani Laishwan Tinson ga mari lainaba hiramda sizinaba yu sungba khakta natana karbar tawnaba oina yu sungba gi chatnabi leirakpa asina ngasigi samas asida yugi chaitheng kham thengna mayoknaribani asigumba laibak thiba thaudok kaya asi tungda thoktanaba amade inkhalagliba nahasingbu yugi ipaktagi lapna leinabagi damak TYBS amadi maira paibi singna hairiba khongthang asi lokhatpani
amadi fagalaba using adu mai thaduna manghankre haidi ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯌꯨ ꯁꯨꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯈꯛꯇꯃꯛ ꯁꯨꯡꯕꯒꯤ ꯃꯍꯨꯠꯇ ꯀꯔꯕꯥꯔ ꯑꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯌꯨꯁꯤꯡꯁꯤꯕꯨ ꯁꯨꯡꯖꯟꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯄꯨꯁꯟꯕꯤꯔꯛꯄ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤ ꯃꯥꯡꯍꯜꯂꯛꯄ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯈꯥ ꯇꯥꯅꯁꯨ ꯊꯤꯡꯈꯤꯒꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯤꯡꯈꯤꯒꯅꯤ break malomina PONYTV na makhal mathel gi thoram sing sandok tuna miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyu Hena mai pak channel nama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawrangna ngaijari break ki matungda mayam mataram okchari makata ba pau pijari Tamenglong district ke Tausen subdivision ge manung chen leiba Pangkot 5 waterfall asi Pangkot 5 gi village chief oriba Deha Chongloina Tamenglong district ke Faitol segment gi executive ADC member oriba Hatling Dongle da sinare haina ngarang paumi singa unaba amada Deha Chongloina phongdokre Pangkot 5 village ki chief Deha Chongloina haikibada Pangkot 5 gi ising chaibi haina khangnariba mafam asi Tamenglong district ke manung chen leibaga loinana Tamenglong DC na piba map amadi gazette ta yarba mafam amani mafam asi mahang fazana semjinba ngamdaba amadi Faitol segment gi executive ADC member Hatling Dongle na hariba mafam asi semjin ningbagi wafam thamlakpadagi ngasidagi hauna mafam asi Hatling Dongle da sinabani haidi Board 202 Makhadagi Koi Manipur Governor na Ithokpiba Ordinary Gazette Leibni Adugi Manungda Sigi Water Force Leibni Haisi Ena Pongdu Chiri Aduga Sigi Water Force Tam Masi Develop Oyungam Debasi Matamduda Zangan Only Leibni na Azikpi Revai Lakpatigi Lambin Lae Maramad Edam Oiriba Haiton Segment Gi ADC member Obiriba Ming Oina Panzabada Si Madam Hatling Mahangna Si Ena Tawangam Ngani Ena Isana Putukpa Natraga Amarum Pangdagi Niba Natraga Sarkardagi Niba Ena Honage Ena Tauge Haibasida Egi Thawaiga Linga Pienjare Masigi matungda Hathal Dongle na phongdokhibada Pangkot 5 waterfall asi ningthina semjingani amadi haiba waterfall asi jiriba Manipur gi miyoi khakta natana Assam amadi atopa state gi lamkoiba sing laklaga awa pothapam oinaba maongda chief minister gi meeting makhada amadi local MLA awangbai nyumai gi ayaba yauraga miyoi chani chahum muk tinba yaba mafam semgatkani haina su phongdokhe Honorable Awangbo na je ama ikhatire aduga honorable CM na tourism deputy hauba khada bire adudagi soidana koigi honorable CM ni makhada angamba mateng supangani hai na ai thaja basulege aduga mayam gi apamba maongda isinsu Mukham Thadasu, Kalim Dasu, Adum Tanaba, a Kisagi site Dasu, Honagani, Hoi government site Dasu, Nivayava, a Niraga, request to wait to Raga. I Adum Mamnava Honage. COVID vaccination khaknatana makhal kaya gi laina lemna test chawba fanghanabagi damag ngasigi free medical amadi COVID vaccination asi pangtokpani haina Dr. Lakshmi Bala Khetri na phongdokre
ngasi Imphal West ki Mongsangai da leiba ST Paul Women's College ta Department of Biotechnology ga PhD Mekola amadi Mongsangai kanba apun baluf ka puna khusam naduna pangthokpa free medical amadi COVID vaccination gi thoram amada college asigi Biotechnology Department gi head oiriba Dr. Lakshmi Bala Khetri na paumi sing da hai Department asina sinduna chehi taraga nithoi dagi taraga mari fawgi manung da leiba angang sing amadi chehi taraga nipan dagi mathakta leikraba sing hida kapagi thoramni Puna college asigi staff sing amadi akoibada leiriba praja sing puna mioi chani yangkhai mo hida kapnabagi pandam thamli ngasigi thoram asa vaccination khaknatana free medical tawbagi khudong chabasu pidi blood sample lauraba matungda kidney test liver test thyroid test fawba tawbagi khudong chaba pidi haina phongdokhe This is a vaccination da natana free medical camp haibadi koigi kidney function test kumba liver function test atai test blood sample lauraga atai test tawbibagi khudong chaba su pizari sida free vaccination asida akoina khudong chaba pirisi chahi angangi dana chahi 39 daina tramri bawki manungda amana chahi 35 pangi mathakai gi di vaccination free ama free vaccination free ama sinjari akoigi college na Low Inkol Lazadaba Singh Masak Amadi Kadaidagi Laklaka Lairibano Haiba Ningtina Kangdoktuna Yum Saba Konanaba Lam Karapiduna Kunda Laita Hanba Tangai Fade Haina Kanglai Salai Apun Balufki Secretary Wai Laikanba Maijay Nathadorokpa Cherol Aman Haidi Cherol Asina Maka Taraduna Forest Department Amadi Manipur Lengangna Reserve Forest Area Amadi Protected Forest Haiduna Indian Forest Eki Makada Lam Koptin Basing Takthok naba thabak paikhalak liba asi afabo khongthang ni adubo khongthang adubu matam sangna chatnaba yanaba ngasi mag wildlife protection act semduna umang kanduna thamliba asigumna kariguma mafom kharadi miyoiba khunai gidamak tungi charol surol gidamak lisang sinna chatnaba yaba kanglon ama semduna chana hoba tangai fade haike Karigumba ngasigi fibam asida sum leikiba tarabadi chahi kharagi matungdadi yum leitaba lam leitaba migi masak ngakpa fangna lamdam asida uragani Masi thoktanaba lengangna khana nainabinaba amadi achau tingi mafam kaya paksana kothoktuna umangi marakta mang takhanduna aying asad akaiba pirakliba asida amuk hena mideng changbiduna thabok paikhat pinaba haina su cherot asna palli Imphal East District ki Manung Chanba Basikong Kong ba irong da leiba Waikhom Joy Chandra amadi Waikhom Ongbi Sangita anigi machanupa hauzik kidney animak fail oibadagi Ras Medicity da lying chathariba Clinton Waikhom gi awaba taraba imung manung da ngasi ayuk like Monday Grove LMZ Manipurna lupa lising taraga nithoi mateng pangduna imung asigi awaba da saru yakre LMZ gi advisory board member Oza Asem Kennedy na luchingduna chatkiba tengbang khongchat aduda group asigi publicity secretary Rakesh Naurem amadi Kunjesur Mangsa Tabam Surendra Ningomba Boinau Maibam amasung Suni Nongthombam na chingbasu group asigi maru aiba member kaya na saryakhe Tengbang khongchat aduga mari leidana group asigi publicity secretary Rakesh Naurem na layeng bada ka hena sel changriba anaba singi manung chaliba cancer heart amadi kidney nariba singi welfare health scheme ama athubada Manipur lengang na thambinaba haijabaga loinana masigi scheme asi thambiba taragadi lainariba yum inkol yon thoklaga layeng nariba awaba taraba imung kayada mateng oigani hakhi Urkhul District Administration na Azadi ka Amrit Mahotsav ki manung chana Har Ghar Tiranga campaign hagdokre campaign gi saruk ama oina Journal Education Officer ZEO Urkhul gi makhada leiba lenga ki amadi lanai gi mahiloisang singi slogan amadi painting competition pangtokre Urkhul gi Deputy Commissioner Krishna Kumar na district level officer singda campaign gi saruk ama oina makhoi gi office singda machu ahum gi firal chingkhatna basu khanghan kre haide Mahangna district asida leidiba yumthong khuding dasu machu ahum gi firal chingkhat pinaba khanghan kre Frejol District ki Deputy Commissioner na Har Ghar Tiranga campaign mapung fahanaba mahiloisang singda sizinaba machu ahumgi firal chamuga kuntraga mathoi district asigi jetyo da khusina kre mahangna tipai muki SDO amadi atai district level officer singda campaign asigi damak machu ahumgi firal DC office tagi lawrna basu khangan kre haide campaign gi saruk ama oina jetyo Frejol gi makhada leiba mahiloisang singi mahiroi singi draw competition pangtokre Myanmar gi manung hanjana leiba mafam da lingkhatpa IT companies kharana India dagi IT sector da thabak tawningba mioi khara
ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯕ ꯑꯦꯖꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤ ꯗꯤꯖꯤꯇꯦꯜ ꯁ꯭ꯀꯦꯃꯤꯡ ꯀ꯭ꯔꯤꯞꯇꯣ ꯑꯦꯛꯇꯤꯚꯤꯇꯤꯁ ꯐ꯭ꯔॉडꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯥꯏꯟꯒꯤ ꯋꯥꯡꯕꯗ ꯗꯣꯀꯨꯃꯦꯟꯠ ꯁꯨꯗꯅ ꯆꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯦꯖꯦꯟꯠꯇꯒꯤ ꯆꯦꯛꯁꯤꯟꯅꯕ ꯑꯃꯗꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯗꯨ ꯆꯪꯅꯕ ꯌꯥꯡꯒꯨꯟꯒꯤ ꯑꯦꯝꯕꯦꯁꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯜꯂꯤ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯥꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 15 ꯔꯨꯄꯤ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯑꯃꯗꯤ ꯃꯣꯔꯐꯤꯟꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯗꯒꯤ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 430 ꯃꯣꯔꯐꯤꯟ ꯀꯦꯖꯤ ꯑꯃ ꯑꯃꯗꯤ ꯃꯦꯇꯥꯐꯦꯇꯥꯃꯥꯏꯟ ꯀꯦꯖꯤ 2 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ अमरोमदा आइजोल मनाक्ता लेबा साइरांग खुंदगी मालेमगी कैथेलदा लुपा करोड़ 3 लाख 3 ओइगदबा मेटाफेटामाइन टैबलेट लिसिंग अहुमगा कोनना मियोय अमा फारे फारबा मियोय अदुगी ममिंग पीसी ललचारियाना कौवे चही 53 सुरे महाक मिजोरामगी हंथरदगिनी हाइरी महाक फारबा मतुंग ड्रग्स सिंगल लोइदना स्पेशल नार्कोटिक्स पुलिस स्टेशन दा मखा ताबा थबक पाइखतनबा सिनख्रे हाइरी यूनियन हेल्थ मिनिस्ट्री की डाटा की मतुंग इना इंडिया दा हौकिबा पुंग 23 असिदा नौना कोविड-19 पॉजिटिव ओइबा मियोय लिसिंग 13 चामुगा कुंथ्रागा मंगा थेंगनख्रे मियोय लिसिंग 13 चनिपान कुलहुमदोइना लाइना असगी फगतखि अमदी मियोय 93 ना लैखिद्रे मसिगा थारगा हौजिक फावबदा लाइजेट असना मरम ओइरगा लैखिदबा मिगी मसिंग पुन लाख मंगा लिसिंग कुंतरो चामरीगा 63 ओइखिबगा लोइनना हौजिक इंडिया दा कोविड ना नादुना लैबा मिगी मसिंग लाख अमा लिसिंग 33 सुमना 53 ओइदी पॉजिटिविटी रेट ना चादा 3.3 ओइखि अमसोंग फगतपगी चांगना चादा 39.3 ओइखि हेल्थ मिनिस्ट्री की मतुंग इना हौजिक फावबदा लाइना असगी ngaktoknaba leibak asigi oina crore 2.3 हेना कोविड वैक्सीन कापथोक्रे हाइदे लाइचेट असना लेखिद्रबा मियोय 93 असि केरलादगी मियोय 12 महाराष्ट्र अमदी राजस्थानदगी मियोय 5 वेस्ट बेंगलदगी 3 छत्तीसगढ़ दिल्ली अमदी उत्तराखंडदगी मियोय 3 हिमाचल प्रदेश मणिपुर अमदी पंजाबदगी मियोय 2 अमसोंग चंडीगढ़ हरियाणा जम्मू काश्मीर ओडिशा पोंडिचेरी अमदी उत्तर प्रदेशदगी मियोय अममनि हाइदे अरोइबदा मरोय पाउ अमना पिजरे इम्फाल ईस्ट पुलिस ने हेरोइन केजी 2 कोनना बॉम्ब साबदा सिजिनबा यामलबा पोलमसिंग फागतपा गमख्रे लैंगांगना नंफुदा यू लीगलाइज तौरक्लबदी इमासिंगना सीबा चंगबा खंगदना खोंजिंग चक्सिंगनी हाइना नुपी समाजना फोंदोक्रे सिंगी डिस्ट्रिक्ट सिंगदा कौखिबा असमगी पुंग 23 की टोटल शटडाउन लुप कयाना लेफ्टना सगोलकली अमदी इंडिया दा हौकिबा पुंग 23 दा नौना कोविड-19 पॉजिटिव ओइबा मियोय 13 चामुगा कुंथ्रागा मंगा थेंगनख्रे मियोय 93 ना लैखिद्रे मतंग नुमिदांग वायरम पुंग 5 की पोनी टीवी न्यूज अपडेट लोइसिनजरे।